Lamdam asida khundaminnariba Phurup Singi Laining Laishol Khudingmak Ikai khumnaba utpaga Loinana manaba mityeng yengbagi Tangai phadaba haina MPCC ki President MLA Keisham Meghachandra phongdorakli amai piba apun lop apal kanglai pang senduna Laisol police lane leiba Manipur Dramatic Union gi hall da numit mari ni chuna chatharakpa pokpadagi sima faubagi irat thongni paringda haina mithonba thauram ama lusinbagi matangda phongdokibani Apal Kanglai Paki Organizing Committee Chairman Angomcha Amade, High Sardik Assistant Secretary Ning Tambasu Saruk Yakiba Thauram Aduda, MPCC ki President MLA Keisham Meghachandra Meghachandra Hai. Matamgi Matung ina Direct Laishu Haiban Naha Kaya Thoraktuna Lamdam Asigi Amade, Phurup ki Yaifana Bakari Karamba Thaurang Singh, Paikat Lagadage, Haiba Mayak Singna Khangnarakpa Ase Apabakudam Amade. Tongan ban Laining laishol Singi oiba top of masak amab leijabagum maijai aikhoigisu ipa ipuna thambiramba chana launchet kaya leijare maijai Laininga mari leinaba ariba laidik singda ahal laman singna pokpadagi siba fawbada chetkadaba kanglon singi matangda mayak sengna iduna thambirami masimak aikhoigi chawtok chaningai ni hainasu mahangna Meghachandra phongdokhe Dengan saksi baik yang singna community Khudingmak Ikai Sariba, Dharma, Phadaba, and beliefs Manana. Masih respect of ituna. Matisina, Matei Dharma, Matei Phadaba Manana. Respect of ituna. Masih promote of Manaba. Tangai Phadaba Matanto Oi, Amasu Akanba Sashin Nama. Tangai Phadaba Matangi Ulay Matungina. Mangga Dadunay. Maramasina. Matam Khumnabaga sasin pai sing rajniti gi lamda thabak to bi ro mayam sin su ekoi gi piklaba Phurup macha mayam sin sigi leiba chanaba kanglon phadaba beliefs dharma mayam sin si respect of ituna promote gi hai ba sisu sarkar le gi rajniti ari go administration le ro mayam sin sigi Tangai support like high decision from the